Kurumjari PMS TV meeting tabir basingbu menden nongai them na taram oksari ngasin tilgi pau pizari Imphal East District ki manung sanba Khundrakpam Assembly Constituency gi Sagolmang Police na konba Pukhau Santipur Mathak M Singh haina khangnaba singdol dagi kuki militant singa akan mamawong da landarak paga loinana bom yauna nongmai round kaya kapsalakpada khungakpa khunjani asokapan nangkhre ngasi ga thana numit humni suk na kuki militant sing na akan mamawong da landarak pada khungakpa khunja sing na su handuna nongmai kap na leptri ngasi ayuk pung manga dagi nungthil pung ama fawba bom yaung na akan mamawong da landaraki kuki militant sing na kap thorakpa bom na pan badagi khungakpa khunja ani asokapan nangkibani panbayabadi mafam maduda IG laktuna khunja sing da nongmai makhol tahallaroi hai kibasu leikrabani kunithoi suba AR gi jurisdiction da leiriba mafam sida kuki sing na maite khunda akan mamawong da khud tharliba sida kunithoi suba AR kuki singi michang da leirabra haina maikai adongi miyamna hangnari Manipur da tholiba kangluk ki irang asina maram oiraga haukiba me kunipan dagi sugunu awang mandop lekai dagi thiba khangdana leirakhiba ngangom Navy Allies yai fawagi asi bhaksang Jenims ki mok dagi ngasi imung manungna lauraba matung kaksing da leiba masimanau sting da leirol sallagani hairi haksang loba lakhiba aduda JSC ki convener Santhoi ahibam na hai matang kuina thiba khangdana leirakhibana Panggong na mahut sinduna mathau mangam pangthokraba matung social media da video ma viral salakpadagi mafam maduda state force singa loinana thiba humbagi thabak satharaba matung siba haksang adu ngangom Navy ni haiba mas khangba ngamlakhibani amaromda imung manung amadi JS ina Manipur gi minister da thamkiba wafam sing thabakta onthok lagani haina thajaba pirakpa amadi miyam gi apamba sing thabakta onthokpa haure haina phongdorakpagi matung inna laikhidraba ngangom Navy gi thawai yaudra haksang leirol channabagi lobani adum oinama JSC na thamkiba demand sing adu thabakta onthokdaba tarabadi JSC gi maikaidagi matam gi oiba akanba khongjang kaya sangsin gani haina su phongdokhi dagi ngasi mahaki saru pola ngasi lauraga khoi kakching de leiba kachi manau ching haiba mafam duda hanasu kakching dagi layoi khraba thoba magi mafam oiba mafam duda kakching district ki oina mafam duda mayam khoi sugumba thoba singi mafam oina na bagi haidana yanaraba matungda mafam duda khoi ngasi leiron chanbagi thora khoi ngasi loisan jaragani haibasi thamjage aduga akoina thamjakhiba demand sing adu khoina miyam gi oiba akoina pami basi mak khoi gi chief minister honorable Sir Birena soidana maki pangthokani aduga pangthokpasu haure khoi huji fencing khabana chingba aduga FMR longthokpana chingba sigumba singse dauragani haibagi thajaba pibirakpa aduga imung manunggi su yenglaga imung manunggi awabasida mateng oinanaba mateng sing pibigani haibagi thajaba thambirakpadagi ngasi akhoi yanarappa matungina khoi haksang asi laujabani aduga karigumba haiba khoigi yanakhibadugi matung ina tawbiraktaraba taragadi akhoi JSC ki maikaidagi akhoi adum matam gi khongjang akan bachang sinjagani haiba wafamsimasu khoi mayam ta thamjari Chief Minister na dami check khusin narakrabasu ngasi fawba lupa amata fangba leitri haina Sero and Sugunu victim people for houses to be burned in the crisis ki maikaidagi phongdokre ngasi Manipur Press Club Imphal da pangkokiba pawgi famamada thongnawjam Budisandra na hai haukiba November 8 da Sugunu SC gi MLA K Ranjit na paw pirakpadagi Chief Minister and Biren Masaga unaduna Chief Ministry Office ta Manipur da thongliba irang asina maram oiraga mayum makai mai sakraba imung singi mihut oina Serau dagi mioi mari amadi Sugunu dagi mioi tarani thoiga unaduna Chief Minister Masana mangkraba yung kai sing anoba sanaba haunabagi dami se khusinnarakhraba matung ngasi fawba sel oina
lupa ama fawa pirakpa leitri loinana ngarang phongkiba pause singda sugnu SC gi mioi tarada mangkhraba yum sanabagi senpham thadokre aduga imung anina account leitabana khudong sadabadagi thadokpa ngamdana lei hairiba asi aranba wafamni November 8 da si minister masamak na mangkhraba yum kai sing athuba matamda anauba yum sanabagi dama pirakataba senpham adugi sada yankai hana pinaba dami check kusinarakpadagi ngasi fawba government ki maikaidagi account da sel lupa ama fawba tharakhibagi details leitri amadi account details hanglakpasu leite adum oinama ngarang nungthil pung ahum rom taba duwaida account details sing lokhibani dami check firaklaba matung mahak masama kaksing DC da ahum marirak satki adubu DC masa unaba fanglakide haina su phongdokki yum saragat nakai chalaka namuk madu SDO da pira matung dari pira matung namo namuk tang lemor ko pesa 50% namuk thadok sagane hana dana se masa mano so haji aduga kacha yum saron ge pi to je kacha ge na lupa lakh manga aduga simi pakana lupa lakh taret aduga pakana lupa lakh tara harga samana lakh sabni se aduga 50 Nakal amaromda paugi mifam aduda saruk yaraduna Serau Development Committee gi mihut amana fongdorakpada haukiba September 12 da tongan ba department target ki mihut sing amadi SDC SDO asa yauduna field survey tawraba matung yum kai mang takraba Serau dagi samri kuntra amadi sugunu dagi nifuni thoigi imung manungi details pumnamak SDC da sinakraba matung SDO waikhong da pisinuna DC da thakre haina SDC na pau piraki numit taret rom hena MLA masa yumda leiduna pangthokiba field survey aduda mayum makai mang takraba mioi singi account details other dami check na chingba punamak hakki laibak thibadi account dit phangde account yaude haina pau cheda hablakliba asi aranbani ngarang nungthil WhatsApp ki kuthangda laukiba detail aduda athuba matamda irang asigi chaitheng fanglaba laibak laibak thiraba imung manung singda masagi phangfam thokpa senfam phangnanaba laingak na sinbiu haiki dami check phangiba singdi mogi paisa kapir ani akoida thajabasi yam thuna di पैसा फंगन रोसिनी अदु मतुंग तारकपदा दमी चेक पाइदना लेहौरिबा सेराव मदि सुमुगी लाइरब जुम मै चाख्रब डिस्प्लेस पर्सन सिंगिगी अथु मतम द पैसा फंगननबगी अदुगुंबा थौसिंदोक याम थुनो सिनबिरो गवर्नमेंट दा इना मन अपील तौजनी Imphal East District ki Lamlai Assembly Constituency gi manung sanba Sabungkhok maning lekai hojik red zone oina leiriba mafam asidagi yumnam herojitna aruwa fibam amada naduna hojik Zenim Hospital da layengduna leiriba pikliba macha gi damba miyam dagi mateng nirakli hiram asiga mari leinana yumnam herojitna fongdorakpada hana meji ma thoduna imung manungi award apa puduna lakhi adubu me ahumdagi haurakhiba irang asina maram oiduna gari thoba yadana yumdagi mapal thokthana khungaknaba honabada imung manungi award apa yengsin mangamdana leirakli loinana sabungkhok hairiba mafam asi kuki khun singa yamna naknana leiba khun ama oibana khungak taba yarak tabadagi khungak tuna leiringai chairak asida ikhang khanghaudana pikliba ngang asi nasilakpa asidagi layeng bada sangba senfam leirak tabana awawa ama oire maram aduna lamdam sida leibiriba puksel saurabi singa pikliba angang asigi khanbiduna angamba mateng pangbiu haiki kari nona hidak pijaraga sum phagathana tawbune adu hidak pijaraga tawida phattaba haitare adagi kamai tawno hunta jenim ta tawgi yeng thoksena yeng matamda test tawana khogi doctor na haibire test taw matamda khogi yamna phibam chadaba leina ma oramne maramaduna aise upai lejata haitare ne Pilot tawdagi di ay si kamay tawsigi na taw matamda miyamdagi mating kitang pangbiyo na ay haisaba ni ay isaji hujik blood cancer ni na hujik doktor na confirm tore maramaduna yaragati ay
bu nungsibiduna amadi ai isaasibu nungsibiduna mayamna mateng khajitang pangbiyona haijabane masitaida miyamna jo angamba mateng kita pangbiyona ai haijari haibadi isaasisu kaningba adagi upailu lejadaba haitarene aduna maram oraga ai haijabane ai masiyaraga losinjaraga ningsingba yai haukiba sahigi me ahumdagi haurakhiba hingsa yauba irang asina maram oiraga yumdagi sathokpa yadana khungakpa yaurakhiba yumnam herojit ki imung aduki matik awaba phibam amada leire loinana khanghaudaba laina amana maram oiraga herojit ki machanupi chahi anirom ta ngairibi asi aruba laina amana nabadagi hojik Jenims hospital da laikan naduna leiri hospital asida leiriba doctor nurse amasung hospital asigi mioi kayana yamna kanna honaduna machabu layengli hidak langthak kayasu puthokuna kapiri adubu hospital asida leitaba hidak sing amasung hospital manungda tawba yadaba test kaya mapalda thaduna tawbada aduki matik sel sangmana imung asina makhatana layengbada asowa potlum ama oire me ahumdagi haurakhiba irang asida khungakpada achouba thodang lauduna lakhiba yumnam herojit ki imungda miyamna angamba mateng khara pangduna imung asigi awabada amasung pikliba angang asigi thawai kannaba honabada miyamna angamba mateng pangbiyu haina imung manunggi miyoi singna miyamdagi mateng nirakli matang asida ngasinu thilgi pau pizaba loijare MSTV meeting tabi basingbu amukahana krumjare